Manipur की ahum batangka की Lok Sabha Mikhalda Kurai East की Manung Chennaba Moirangkampu Sajeb Upper Primary School Polling Station 3/11 da nongmei kappagi thoudok da Chennai haiduna Police na fakiba meeoi ahum Ngasi NIA gi Special Just Imphal East ki court puthokre Maral gi matungi na makoi ahum court na unit 10 gi judicial custody pikhre Court na thoudok adugi prima facie evident matik chana fanglabani na makoi ahum jail pikibani hairi loinana makoi ahum na tharakiba bail application asu court na lagliba April 13 da bail adu objection tharakiba report ka puna khanaraba matung hearing chathagani haina court na khangankhre nase NIA court na numit 10 gi judicial custody pikhraba myoy sing adu thangmei ban yumnam lekai digi lechonbam jamchen sing chei 13 apopa lekhidraba arun sagolban Khanam Leirektagi, Kumukjam Angamba, Chaikuntrani Toy, Apopa Lekidraba, KH Rajan Amadi, Fagnung Awang Lekai Digi, Nong Tombam Rajan Jay Nifutaret, Apopa Lekidraba, and Samung Ni Haidi. Panbayabadi numit aduda nongmei kapthorakpada ahanama panduna Ras Medicity da Lang Chatharibane. Maduda Pai Kiba 0.32 gi Pestolama Amadi Kapayariba Marunipan Yauba, Magazine ga Puna, Nasi Court Puthoki Haidi.